meetei irol iek loina solol apun malup milal kanglai pak na chai khudingi bosam na lawba hi chasel examination da maitei mayek thokpa numita milal ge thomi kaya na team kaya sem dana tampa ki mahi tamfam sang sing da koina chatuna mahiroi sing na maitei mayek mapung phana pangthoklibara haibadu yengsinkhre yengsing khongchada seda tampa ki mahi tamfam sang sing ingna trick na exam thaba thengna rakhi ngasi ge haurak liba mahiroi khuding mak mapung phana maitei mayek hairak pasi ubada yamna nungai adubu laibak thibadi milal ge thomi sing na koina school sing da chatpa sing da oza gi school gi authority ayambana milal da thangalakpa wakat asi hausik mahiroi sing da thengnari ba awaba si mapung phana maitei mayek hairaba ozamata school sing da manipur lengak na thabirakta madi maitei mayek hairaba ozamata ngasi fawba lawdabana haurakliba mahiroi sing da maitei mayek takpinaba ozamata leitre masigi matang da milal na manipur lengak ta athuba matam da manipur lengak ta oza lawgadoriba sida manipuri subject ki oza soidana lawgadabani kariguma milal gi wafam asida school sing gi wakat asi tabidaba taragadi manipur lengak ki mathakta akan ba wafam lawrak payai miyam tinba mapamda manipur lengak ki miyoi kyana mamalon bu nungsiba satuna ngang ba khaktana imalol chakot hanmani yaroi haiki